ngasi numida wairam phongkiba tongan tongan ba manipuri sifong singdigi amasum thokiba thaudo wathok singdigi maru aiba I pausing khongwacharaga manipur top channel gi makedigi memra thamjigi ahanbada state chi goiba ngasi covid-19 update memra tentakna thamjaramge government of manipur directorate of health services tagi thadorak ngasi covid-19 update thamjaramge manipur miyoi satret kuntra nauno covid-19 positive oikre hairiba miyoi satret kuntra si tharga apun boin hausuk pawda manipura COVID-19 positive hen ki bami messing si lising yang khai gani pan ga subni gi marfu ma thoini aduga ngasi COVID-19 gi nabu pharakhra mi messing di mi satru ka humfu ga ni pani haidi ba mi si tharaga apun boina ngasi pawbra COVID-19 nabu gi phakhra ba mi messing sina lising ni fu ga tere ka satret ka maudra ga tere ni aduga hauji hauji na handuna laidibe active case na lising mapan ga sahum ga yang khai ga mapane haidi ba mi messing si sida general population dagi lising mapan ga sahumbu yang khai gini pani aduga CIPF dagi di subna ki ama khaktani aduga ngasi haukiba pung kun ga mari sita manipur miyai tara laikidre hairiba miyai tara asi tharaga hauju pawra apun boina len kidaba miyai masing si covid-19 na naraga miyai samapan ga kun ga manga sure aduga hauji hauji oiriba state si recovery rate si 82.29% laidi hainasu covid-19 update sina makha tana so phungdorakli amasum makha sa thajarak poina to pamarui ba pau pisage amasum marak thana myam state si wang bra thokpa pawng tang hapsaramge doctor singi mathakta wafam kya phongdokraba ramdev covid vaccine kaplagani handak india gi prime minister modi na lakliba jun kunga mathoidigi india pumbra covid-19 vaccine lemna kapa asina leba asida thengnari ba awaba sibu ko khalagani haibu wafambu Thagaladuna yoga guru Ramdev na Dr. Singasi God ki asengba paujel puba miyoi singni hairaduna mahakna kaidaunungda afaba Dr. Singbu mirai belaiti haikre mahakna makha taraduna haiki madudi mahak masamaksu covid vaccine kapthok lagani adubo mi singna yoga bu na thairoidabni amasum ayurveda bu laina kaya marumdagi ngak thoksanaba kawroidabni so haiki hauji IMA amasum Guru Ramdev ki marakta yanadaba haibadasu lairaroi haina makai kyadagi phongdoknarakle kaza tharak poina to pamarui ba pau kharaga myam da thamjage class 10 amadi 12 ki exam gi tangdang ba ma miyam da khangan binaba mahairoi lup tarukna laingakta pukhatkhre ngasi ayuk pung tara makhairom tabada manipur laingak ki higher and technical education is amadi ACERT की कमिश्नर ओरिबे M Hare Krishna ga mahaki babu parada leba office ta mahairoi lup taruk AIMSU MSF Desam KSA Suk amadi AIMS ki mute singapuna phaminaduna education gi matang wafam kya khanakre haina mahairoi lup tarukna puna khuyek piduna thadorakpa sirol amana hairi mifam madugi khudong chaba lawraga mahairoi lup taruki maikaidi ki class 10 amadi 12 ki exam gi tangdang bama athubuda khangan binaba wafam pukatki maruaina mahairoi lup tarukna pukhatki bu wafam singa dudi hairiba exam asi cancellation natragana exam conduct tawbigi warep ki matangda mahairoi amadi miyam gi samamna ba amasum mipai ba kokna ba athubuda order ama thokpiyu teaching training center ama athubuda hangbiduna continual development program paikhatna bo hotna biduna leiba ki thawai kya pubiriba intellectual khunai da leiriba singbu yokhatna ba thabak paikhatpina ba thamki manipur gi amata ngairaba B.Ed college DM CTE gi training singi sit hengatna ba thamki school education gi makhada leiba oja sing da higher education gi emphasis pebina ba thamki school education gi makhada leiriba singi oin academic calendar ama semba pandemic natragan atopa disaster ama lakpa matamda atopa lambi thambaga loinana pandemic orakpa matamda examination reform tawduna pandemic amadi lan gi matamda teaching learning process amadi examination asi kadai da pangthona ba taksin khi atopa manamu angang singda covid layeng gi damak tawguda ba kanglon antiviral drug remdesivir sizinadana ba state singna khangankhre amasum sahi manga gi angang sing marks uptraba sugai covid naraba angang sing matau kramna layeng sathagadagi haibigi matana ngasi center na sana kanglon ama phongkhibaga loinana antiviral drug remdesivir angang singna sizinadana ba khangankhre sana kanglon asigi matung ina layong kanchilaglaba matamdata HRCT scan tawgadabani amasum pangkan kandaba layong singi damakta isam samba anti-fever medicine amadi khanau sengnaba khaktamak sizinnagadabani haina khangankhre
Directorate General of Health Service na thokpa guidelines asigi matung ina sei taraga nipan gi makhada leiba angang singda remdesivir kaya kana boide angang amana kana naraklaba matamdata HRCTCS tawgadabani steroid seasonaba amadi anticoagulant hospital gi akanba medical supervision gi makhara seasinagadabani home isolation tawduna leiba layong uthoktaba angang singi damaktadi mama mapa singa section na leibi yai makhoi gi damaktadi akhanaba hidak leiti adubu isam samna atopa laina singi damakta hidak sabade akaiba leiti naraba angang singna covid appropriate behavior ngana satkadabani mahi oiba polam hena thakpanaga loinana mathau taba kanda doctor ga tanagadabani haidi kanglon asigi matung ina sahi manga gi makhata leiba angang sing marks uptrabasu yai adumenamak sei taruktagi sei taraga mathai phawbi oinadi marks sizinabi yai tabu mama mapa gi miyeng makhada upkadabani haina spouse na phungdorakli atopa pawamana third amasum fifth semester gi exam online gi khuthangna june 19 gi hauragani Danamanjuri University gi BA BSc BCom BBA BPES LLB gi ahum suba madi manga suba semester exam tha sigi sachat 19 gi pangthokpa hauragani haina Danamanjuri University Manipur gi maikedi gi khangalakli Danamanjuri University gi Controller of Examination Dr. A Navachandran Thadorakpa Sirolamana hai exam asi online smart pangthokani University portal the piriba timetable gi matungina paper khudingmakki question adu online da thagatkani mahairoi khudimagna A4 size paper masana thorang tawduna thamjagadabani University na piba akaknaba mafam amada apiba matam gi manungda miyamdu submit tawgadabani amasum akhanaba case kharada mahairoi singna makhoi gi paper adu University portal gi khuthangda online submit tawbusu yagani adobo online submit tawba matamda technical gi asoiba lairabadi amadi karigumba wat hauba mangkiba lairabadi madu University na thaudang lauroi maramaduna online submit tawdana basu khangalakli serol asina makhatana hai answer book adugi mamang thangbala maida mahairoi adugi mami University examination roll number amadi registration number ga loinana paper natragana subject adugi mami elective natragana honors make sengna soidana maki igadabani semester gi matung ina timetable amadi karamna tawgani haibadu marik sumna pirakani practical examination na college adugi mari lenaba department singna pangthokani amadi mark sing adu controller of examination office ta pirakadabani hairi ahum suba semester examination maktadi theory paper khuding makki mark yankai oigani hana theory da mark humdra ga manga amadi practical da mark punga manga oirama paper sing adu theory da mark yankai aduga practical da mark tara oiragani Geography subject ki theory da mark yankai amadi practical da mark punga manga oigani LLB gina theory da mark yankai oiraga internal assessment da mark kun oigani hari manga suba semester examination gi oina theory paper da mark yankai amadi practical gina mark kun ga manga oigani LLB paper gina theory da mark yankai amadi internal assessment da mark kun oigani paper khudimakki mark samada oinabagi tamaktadi matamgi matungina pangthokani loinana undergraduate first semester amadi postgraduate first semester third semester gi examination singi tamaktadi tonganba notice ama amak tholakhigani hainasu siroladuna makhatana phungdorakli amasum yamna thajaninga oiba maphamdagi phangba pawmana LPG gas cylinder kaisampat lairembi lairakta pukhaikre hari aduga mafam aduda fire brigade team junction create hain spaw man makhatana pali duga makhataba paw mem ngamina kisi hain thajabya bam phamdagi paw man hairi amasum lushilak poina to pa kantirang tanga mem da thamjaramge mem loi fukta minasi yamna thajaninga oiba maphamdagi phangba paw mana covid 19 gi laisana maram oiraga miyamna ana layengba phangnadabigi amadi oxygen ward pagi nungnangnaringai mara asida ngarang numidang Jenims ki covid ward number 3 da doctor amaga nurse amaga khut thanabagi thaudok thokre thaudo adugi CCTV footage viral oirakpadigi news channels amaga mari lenabasingda paw faunabada Trained Nurses Association of India Manipur State Branch na thaudo adugi matangda yaningdaba phongdoktuna nurse ta khut thakiba doctor adugi mathakta action lawkhatlu haina demand tawkhre haidi amaromda Jenims ki authority ga paw faunana bo honabada thaudo adugi matangda khanari haiba wafam thamlakhi amadi ngasi numidang wairam pung 9 lom taba aduwai phawbada Jenims ki authority gi maikei digi chapsaba paw
खंगलक लेट्री है थाजनिंग मफम फंग पाव मखा ताना फोंदोरक्ली हूँ पाव से लुसिंजरगे मरुब पाव लेरगदी सोदना अपडेट पीजरके चैनल से कई थमजरी पाथोसब सोब लाख क्या यारसु मैम थमजरी थैंक यू।